Angang ani hatpagi mama sokpagidi akoi FIR ama mamang na leire 23 calls for 2026 moirang PS si natabada akoina CRPF ki gemda mayam changeraga madudei protest tawruba sanguba khorubagi di FIR ama leirangani hana khalle madudi aduga ngasai ngasai CRPF na akoigi misam ahum hatpa amadi mi kuntra henna sohan base masigi FIR di akoi Manipur police na lokhatteba garigino sineba akoina hangba question se garigino di sidai moirang PS concern osina lokhatragasu SP na direction pire haraga civilian ahum si base masigi separate FIR ama against CRPF personnel gi mathakta lokhatbam thokpani haibase aduga akoina justice pami na haibase it is our demand aduna makhoigi oiba makhoise victim angang ani gi victim angang ani dadi akoigi Manipur sarkar na magi pesa pirani na tare aduga hojiki victim ahum sidasu sapmana ba madugi victim compensation scheme gi makhada phanggadabani madu Manipur sarkar na magi heta separate phulkhaudigi home ministry gi phulkhaudigi puthораga pigedaba nate adudi victim compensation scheme mena leiribado adugi matungina makhoi gi siriba ahum sida phangpham thopani 10 lakhs aduga madudei duda FIR sandraba madudei duda makhoi sing ase phangbagi makhoi da possibility se yamna lapna lei karigi no na haibadi akhoi gi mamang da 20 da akhoi gi me thar digi tholei ba 2023 se amase tholei irang sida akhoi gi valley gi oiba mitei masa singi missing person sing sire di khangaga akhoi na dead body di phangdriba sing se hojik su still makhoi compensation phangdri makhoi around ko subject to correction 34 in number se aduna makhoi se death certificate su phangdri ba makhoi gi right su sathi na mapira bane ba adugum basi mayam sing ase akhoi citizens for justice na mamang da su akhoi gi parliba sarkar asina assembly da mak puthoktraga su cabinet decision nam lobiraga ordinance jari raga sigraba missing person sing ase aduga police na su missing dead body death certificate su issue tawba ngamda banina masigi damakta akhoi ordinance ama jari biyo na haibaso akoina mamangda kaya so haijagrabani ado still hauju phawdo mado karimok to bide madugi matangsu aduna handak civilian ahum tronglawbigi CRPF KMT siribase FIR lokhatkadabani matamduda makhoi se inquest report haidana executive magistrate na khudakta asiba dead body sengse mafamdudigi remove tawdriga da madu prepare tawdabani madu tawbra tawrmoi habigi signaba lai tawrangari thajade aduga madudei duda makhoina crime branch dagi madudei duda akoina forensic lab dagi moi khudakta moi rush tawreraga moi spot inquiry tawreraga crime scene report moi prepare tawdabani aduga madudei duda investigating officer na preliminary report ama tawdabani madugi ngasai occurrence gi moi gi sabjaba moi gi trace map index ama moi semgadabani madusu moi semamoi adugi ba mayang gi lakuna leiba mayam sina akhoi leiriba civilian sing ase aranba adum tahanbagi masak oyeba criminal administrative system dadi ngasai CRPF personnel who killed the 3 civilians sing se masi pharaga makhoi se custodial interrogation police na lobodabani amadi makhoi se court puthokadabani aduga moigi sidai seda akhoi section 521 da hairi se army naval or air force amasung atopa haiba sidai seda makoina commanding officer sina moigi court martial tawhidam ni karigumba CRPF cd central reserve police force haibigi moigi tongan procedure leidragadi bharat satnari ba bharatiya nyay sanita sanjokta BNSS masina tawreraga masigi normal criminal court madu try tawgadabani aduga CRPF na civilian ahum hatpagi FIR se NIA da sinapam thokte maramdi kariginodi NIA da sinariba maram amadi Manipur gi wangmagi NIA court puthuibagi maramdi kuki ga maitei ga gi unaba yadaba adu ada hairerga madugi damakta madugi inconvenience tugi damakta Guwahati da transfer tawbani CRPF ka maitei ga tawnaba sidadi akhoi gi Bisenpur gi oiba court se
NIA court designate tꯧꯔꯦꯔꯒ ꯂꯩꯔꯤꯌꯦꯕ ꯅꯠꯇ꯭ꯔꯗꯤ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ NIAꯒꯤ courtꯇ ꯂꯩꯔꯤꯕ ꯁꯤꯡꯁꯦ ꯐꯪꯁꯟ ꯇꯧꯍꯟꯗꯗꯅ ꯃꯄꯥꯟꯗ NIA ꯁꯤꯟꯅꯩꯒ ꯃꯄꯥꯟꯗ ꯄꯨꯔꯒꯗꯤ ꯃꯅꯤꯄꯨꯔꯗ NIA court ꯂꯩꯕꯒꯤ ꯃꯊꯧ ꯇꯥꯗꯦ ꯃꯁꯤ ꯃꯨꯊꯠꯄꯤꯔꯣ ꯍꯣꯏꯔꯦ ꯁꯤꯗꯩꯁꯤꯗ ꯔꯨꯜ ꯊꯨꯒꯥꯏꯔꯤꯕꯗꯤ ꯑꯩꯈꯣꯏ citizens for justice ꯅ ꯑꯩꯈꯣꯏꯅ observe ꯇꯧꯕꯗ ꯍꯥꯏꯅꯤꯡꯉꯤ through mediaꯗ electronic mediaꯗ ꯑꯩꯈꯣꯏꯅ ꯎꯈꯤꯕ ꯉꯁꯥꯏꯒꯤ footage ꯃꯌꯥꯝꯁꯤꯗꯒꯤ ꯌꯦꯡꯉꯨꯔꯦꯔꯒ ꯑꯩꯈꯣꯏꯅ ꯇꯧꯕꯤ ꯄ꯭ꯔꯖꯥꯁꯤꯗꯤ ꯄ꯭ꯔꯖꯥꯅꯤ ignorance of law ꯌꯥꯏ ꯑꯗꯨꯕꯨ ꯄꯨꯂꯤꯁꯁꯤꯡꯁꯤꯅ ꯑꯦꯖꯤꯇꯦꯇꯔꯁꯤꯡꯁꯤꯗ ꯕꯗꯅꯥꯝ ꯇꯧꯔꯦꯔꯒ ꯃꯈꯣꯏꯅ ꯂꯩꯔꯛ ꯈꯨꯜꯂꯛꯇ ꯗꯤꯁꯄꯔꯁꯀꯤ ꯅꯃꯥꯗ ꯃꯣb ꯗꯤꯁꯄꯔꯁꯀꯤ ꯅꯃꯥꯗ ꯇꯤꯌꯔ ꯒ꯭ꯌꯥꯁ ꯀꯥꯞꯁꯟꯕ ꯑꯩ ꯏꯁꯥꯃꯛꯀꯤ ꯌꯨꯝꯗ ꯁꯒꯣꯜꯕꯟꯗꯁꯨ ꯑꯩꯁꯦ ꯑꯣꯄꯔꯦꯁꯟ ꯇꯧꯔꯨꯕꯒꯤ ꯀꯨꯏꯗ꯭ꯔꯤꯕꯅꯦ ꯃꯁꯤꯗꯩꯁꯤꯗ ꯑꯦꯅꯦꯁꯊꯦꯁꯤꯌꯥ ꯄꯤꯕꯒꯤ ꯔꯤꯀꯣꯚꯔꯤ ꯂꯩꯇ꯭ꯔꯤꯕꯅꯦ ꯃꯁꯤꯗꯩꯁꯤꯗ ꯃꯣꯏꯅ ꯇꯤꯌꯔ ꯒ꯭ꯌꯥꯁꯀꯤ ꯁꯦꯜ ꯑꯃ ꯀꯥꯞꯁꯜꯂꯛꯑꯦ ꯑꯍꯤꯡ ꯄꯨꯡ 2-3 ꯇꯥꯕꯗꯁꯨ ꯃꯣꯏꯅ ꯃꯤ ꯊꯤꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯁꯔꯆ ꯇꯣꯔꯆ ꯂꯥꯏꯠ ꯃꯌꯥꯝ ꯀꯥꯞꯁꯜꯂꯦꯔꯒ ꯑꯟꯗ꯭ꯔꯦꯁ ꯑꯃ ꯑꯣꯏꯍꯜꯂꯦꯕ ꯃꯁꯤꯒꯤꯁꯦ ꯌꯨꯝꯂꯛꯇ ꯃꯈꯣꯏꯅ ꯑꯦꯖꯤꯇꯦꯇꯔꯁꯤꯡꯁꯤꯅ ꯇꯧꯔꯤꯕꯁꯦ ꯃꯣꯕꯁꯦ ꯋꯥꯟꯁ ꯗꯤꯁꯄꯔꯁ ꯇꯧꯔꯒꯗꯤ ꯄꯨꯂꯤꯁꯀꯤꯗꯤ ꯇꯣꯛꯑꯗꯅ ꯑꯩꯈꯣꯏꯅ ꯄꯨꯂꯤꯁ ꯄꯥꯔꯁꯅꯦꯜꯁꯤꯡꯁꯤꯗꯩꯁꯤꯗ ꯃꯈꯣꯏꯁꯤꯡꯁꯦ ꯄꯨꯂꯤꯁ ꯗꯤꯄꯥꯔꯠꯃꯦꯟ ꯑꯁꯦ ꯃꯅꯤꯄꯨꯔꯒꯤ ꯌꯥꯝ ꯗꯤꯁꯤꯄ꯭ꯂꯤꯟ ꯐꯣꯔꯁꯅꯦꯅ ꯑꯩꯈꯣꯏꯅ ꯔꯦꯁꯄꯦꯛ ꯇꯧꯏ ꯑꯗꯨꯕꯨ ꯃꯗꯨꯒꯤ ꯏꯟꯗꯤꯁꯤꯄ꯭ꯂꯤꯟ ꯑꯣꯏꯕꯁꯤꯡ ꯑꯗꯣ ꯄꯨꯂꯤꯁꯁꯤꯡꯅ ꯃꯗꯨ ꯆꯦꯛ ꯇꯧꯕ ꯃꯊꯧ ꯇꯥꯏ ꯑꯗꯨꯒ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯅ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯔꯥꯐꯀꯤ ꯍꯥꯏꯔꯣ CRPFꯀꯤ ꯍꯥꯏꯔꯣ BFꯀꯤ ꯑꯦꯅꯤ ꯂꯩꯔꯤꯕ ꯄꯣꯠꯁꯦ ꯃꯅꯤꯄꯨꯔꯒꯤ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯁꯦ ꯏꯟ ꯑꯦꯗ ꯑꯣꯐ ꯁꯤꯚꯤꯜ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯒꯤꯗꯃꯛꯇ ꯃꯈꯣꯏ ꯃꯇꯦꯡ ꯄꯥꯡꯕ ꯂꯥꯛꯄꯅꯤ ꯃꯈꯣꯏꯒꯤ ꯀꯨꯁꯤꯔꯥꯁꯤ ꯇꯧꯔꯣꯏ ꯋꯤꯗꯥꯎꯠ ꯗ instruction of the Manipur security regions ꯍꯥꯏꯔꯒ without the instruction of Manipuri Home Department